Thayna mamangai ina khunba nupa amaga lairaba nupa amaga matau sanarami. Makoi ani asi yamna luna sana tinazarami ina khunba nupa asina lairaba matau asigi nupi ing tappa amasung masang matau fazaba asida mahakna yamna pamzarami. Aduna karam tauraga nupi asibu lausigi haiduna khalaklami. Ina khunba nupa asina asung khalakpada wakhal ama lagle. Mahakna masi tauraga lairabagi nupi asi lauragi haiduna khalakle. Mahakna khalle, itaw lairabaga aiga chak kaunage. Aduga chak kaunaba asibu aina hana kaurage. Maduda chak chaba hek tokpaga apamba pot amamam painasi. Painariba pot adu launasi asumna hairage. Maduda su aina sana lupagi mayum achauba ama mana hek ugadaba mafam maduda thamlage. Maadi lairabanina sana lupagi mayum madubu soidana pamgani. Aduna mahakna madubu maraina pamjakigani. Aduga mahakna amok kauba matamda aina magi nupi adubu pairage. Asumna taurabadi aina magi nupi asi lauragani. Asumna khalladuna mahakna lairaba nupa aduda hairami. Itaw, aikhoi ani chak kaunasi. Chak kaunaba asida chak chaba hek loibada apamba pot amamam painasi. Pairiba pot asi launasi. Aduga chaksu aina hana kaujage. Asumna hairakpa asida lairaba nupa asinasu madi khangdabanina iyai itaw kaunasi hairaduna makhoi anidu adumna yanare. Wafamsing asi magi nupida tamnare. Madudagidi ina khunba nupa asina lairaba nupa asibo chak kauba tare. Mahakna sak insang thongba loiraga lairaba nupa asina hek ugadaba mafamda sana lupagi mayom achauba ama thamle. Asum tauraba matungda lairaba nupa asi lakladuna makhoi ani chak chaminare. Chaba hek loibada lairaba nupa asina kari paina sige haiduna koying yinglagle. Maduda ina khunba nupa asina haire. Itaw, yengbiyo. Itaw na painingba pot ama hekta paibiyo. Maduda lairaba asina asum yenglakpada sana lupagi mayom madubu ure. Madubu ubada lairaba asina harau na sangkraka sana lupagi mayom madubu paire. Ina khunba nupa aduna amukasu haire. Yare itaw. Itaw na paibiriba pot ado adumak laubiro. Asum tauduna lairabana sana lupagi mayom madubu puraduna mayumda harau na lakle. Madudagidi mahak magi nupi aduda tamlare. Nongale lairaba nupa asina sak kauba taraduna makhoina thongna thaknanaba thaurang pumnamak tauba horakle. Lairabagi nupi asi yamna singi. Mahakna sak thongna wakal khanba hore. Ina khunba nupa asina tauriba thaurang asi mabu lauba yananaba tauriba thaurang ni haiba mahakna khangle. Maram maduna mahakna ina khunba nupa asigi makhuttagi karam tauraga nantoksige haina khalaklame. Yumthak sakai asida lotuna leirage. Asumna khalladuna mahakna mahakki mapuroibabu koksilladuna hairabe. Ina khunba nupa asina tauriba thaurang ase aibu lauba yananaba tauriba thaurang. Aduna ai kairakta kakhatlaga yumthak sakai asida lotuna leirage. Man chak chaba hek loibada aibu thirakani. Mikup aduda mahakna aibu paigadabagi kairak asida karaga paigi khanduna adum hotnarapka matam maduda nahakna kairak asibu hek pairaga itawna kairak pamduna paibirabanina kairak asibu pubiro asumna haibiyo. Ngayhak leiraga ina khunba nupa asina ngasidi lairabagi nupi asi lauragadabani khalladuna yamna munda nungairaduna isai ngangladuna lairaba nupa asigi mayumda lakle. Lairaba nupa asina mataw ina khunba lakpa aduda harau na kusilladuna chak chaminare. Aduga lairabagi nupi asina makoigi sana thaknanaba hapa loiraba matungda kairakta kakhatladuna yumthak sagaida lotladuna tuminna leikre. Madudagidi makhoi ani chak chaba loire. Asumna loiraba tungda ina khunba asidi chak chabaga changpot nate. Nupi asi paigadabagi makut hamboi hamdaboi koying yingkle. Mahakna asum yenglakpada nupi asi yumthak sagaida leiba adubu ure. Maduda nupa asina khalle. Nupi asina leifam irei leitabagom yumthak sagaida leiriba asibu kariginone. Aina kairak asida kakhatlaga mahakbu aina hekta pairage. Asumna khalladuna mahakna kakhatke khalladuna kairak adubu hek pairaga mataw lairaba aduda asumna haire. Itawna kairak asibu pamduna paibirabanina kairak asibu pubiro.
ꯃꯇꯥꯎ ꯂꯥꯏꯔꯕꯒꯤ ꯋꯥꯗꯨꯕꯨ ꯇꯥꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯂꯩꯕꯅꯤꯅ ꯄꯥꯏꯔꯨꯔꯤꯕ ꯀꯩꯔꯥꯛ ꯑꯗꯨꯕꯨ ꯄꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯀꯩꯔꯥꯛ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯍꯩꯔꯪ ꯇꯨꯔꯪ ꯇꯧꯔꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯒ ꯅꯨꯄꯤ ꯑꯁꯤꯒꯅ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤ ꯏꯀꯥꯏꯕꯗꯒꯤ ꯂꯥꯏꯔꯕꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯕꯨꯛ ꯐꯠꯇꯕꯗꯒꯤ ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯂꯧꯒꯦ ꯈꯜꯂꯨꯕ ꯑꯗꯨ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯡꯕ ꯍꯦꯟꯕꯗꯒꯤ ꯃꯍꯥꯛꯄꯨ ꯂꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯑꯗꯨꯕꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯃꯇꯥꯎ ꯑꯗꯨꯅ ꯂꯧꯗꯨꯅ ꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯗꯨꯕꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯗꯨꯅ ꯇꯣꯛꯈꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯃꯠꯇꯁꯨ ꯅꯣꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯏ꯫ ꯑꯁꯨꯝ ꯇꯧꯕ ꯑꯁꯤꯗ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯄꯨ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯦ꯫ ꯍꯨꯔꯥꯟꯕ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯆꯠꯂꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯆꯩ꯫ ꯃꯃꯥ ꯃꯄꯥꯅ ꯀꯦꯅ ꯌꯣꯛꯄꯅꯤꯅ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯄꯨ ꯑꯁꯤꯕꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯄꯨꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯉꯥꯡ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯁꯨꯡꯈꯪ ꯈꯪꯗꯅ ꯄꯪꯀꯞꯇ ꯀꯞꯂꯛꯏ꯫ ꯑꯁꯨꯝꯅ ꯀꯞꯄ ꯑꯁꯤꯗ ꯃꯄꯥ ꯃꯃꯥꯅ ꯊꯦꯝꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨꯅ ꯀꯤꯍꯟꯗꯨꯅ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯅꯣꯡꯁꯥ ꯂꯥꯛꯏ, ꯀꯩ ꯂꯥꯛꯏ, ꯁꯥꯃꯨ ꯂꯥꯛꯏ, ꯁꯑꯣꯝ ꯂꯥꯛꯏ, ꯂꯝꯍꯨꯏ ꯂꯥꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯥ ꯃꯁꯤꯡ ꯁꯨꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯑꯉꯥꯡ ꯑꯁꯤ ꯀꯞꯄ ꯇꯣꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯊꯥ ꯁꯤꯔꯝꯗꯥꯏꯒꯤ ꯌꯥꯝꯅ ꯃꯝꯕ ꯑꯍꯤꯡꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯌꯥꯝꯅ ꯃꯝꯂꯝꯃꯤ꯫ ꯃꯄꯥꯟꯗꯗꯤ ꯑꯃꯒ ꯑꯃꯒ ꯁꯛ ꯎꯅꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯕ ꯀꯌꯥꯔꯛ ꯌꯥꯗ꯭ꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯍꯨꯃꯥꯡ ꯀꯪꯂꯛꯂꯝꯃꯤ꯫ ꯋꯥꯕꯅ ꯇꯞ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗꯨꯗ ꯊꯝꯕ ꯌꯦꯟꯄꯥꯛ ꯑꯗꯨꯕꯨ ꯍꯨꯝꯗꯣꯔꯛꯂꯗꯨꯅ ꯆꯨꯔꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯆꯨꯔꯛꯇꯨꯅ ꯁꯥꯏꯖꯤꯟꯒꯤ ꯃꯆꯨꯝꯅ ꯌꯦꯟꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯞꯇꯥ ꯇꯞꯇꯥ ꯍꯥꯏꯔꯗꯨꯅ ꯃꯈꯣꯟ ꯊꯣꯛꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥ ꯑꯁꯤꯅ ꯈꯪꯍꯧꯗꯅ ꯇꯞꯇꯥ ꯂꯥꯛꯏ ꯍꯥꯏꯔꯗꯨꯅ ꯈꯪꯍꯥꯏ ꯍꯦꯛ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯤꯔꯗꯨꯅ ꯀꯞꯄ ꯈꯪꯇꯣꯛ ꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯀꯣꯛ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯒꯤ ꯃꯄꯥ ꯑꯁꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯞꯇꯥ ꯂꯥꯛꯏꯀꯣ ꯍꯥꯏꯔꯗꯨꯅ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯗꯨꯅ ꯇꯨꯝꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯩ ꯑꯃꯅ ꯁꯒꯣꯜ ꯆꯥꯒꯦ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯒꯣꯜꯁꯪꯗ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯇ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯆꯥꯔꯒꯦ ꯈꯜꯂꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯇꯞꯇꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕꯖꯥꯠꯅꯣ? ꯑꯉꯥꯡ ꯑꯁꯤꯅ ꯅꯣꯡꯁꯥ ꯂꯥꯛꯏ ꯍꯥꯏꯔꯕꯁꯨ ꯀꯞꯄ ꯇꯣꯛꯇꯦ, ꯀꯩ ꯂꯥꯛꯏ ꯍꯥꯏꯔꯕꯁꯨ ꯇꯣꯛꯇꯦ, ꯁꯥ ꯄꯨꯝꯅꯃꯛꯀꯤ ꯃꯃꯤꯡ ꯍꯥꯏꯔꯕꯁꯨ ꯇꯣꯛꯇ꯭ꯔꯒ ꯇꯞꯇꯥ ꯂꯥꯛꯏ ꯍꯥꯏꯔꯕꯗ ꯃꯍꯥꯛꯅ ꯈꯪꯇꯣꯛ ꯍꯦꯛꯇ ꯇꯣꯛꯈꯤꯕꯀꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯨꯕꯗ ꯀꯩ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯤꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯁꯒꯣꯜ ꯃꯌꯥꯝꯒꯤ ꯀꯥꯔꯛꯇ ꯆꯪꯂꯗꯨꯅ ꯅꯨꯡꯁꯥ ꯁꯣꯔ ꯐꯥꯎꯕ ꯀꯟꯅ ꯍꯣꯟꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯁꯒꯣꯜ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯗꯨꯅ ꯁꯒꯣꯜ ꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯒꯣꯜ ꯑꯆꯧꯕ ꯑꯅꯣꯏꯕ ꯊꯤꯒꯦ ꯈꯜꯂꯗꯨꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨꯕꯨ ꯇꯥꯞ ꯇꯥꯞ パイꯔꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯀꯩ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯍꯦꯛ ꯄꯥꯏꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯇꯅꯣꯏ ꯇꯅꯣꯏ ꯇꯆꯥꯎ ꯇꯆꯥꯎ ꯇꯧꯕ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯍꯦꯟꯅ ꯃꯁꯥ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯂꯝꯖꯦꯜꯁꯨ ꯌꯥꯡꯒꯗꯕ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯁꯒꯣꯜ ꯆꯨꯞꯂꯤ ꯍꯥꯞꯆꯤꯟꯗꯨꯅ ꯁꯥꯖꯩ ꯊꯥꯗꯨꯅ ꯀꯟꯅ ꯊꯧꯔꯛꯂꯦ꯫ ꯀꯩ ꯑꯁꯤꯁꯨ ꯑꯉꯥꯡꯒꯤ ꯃꯄꯥꯅ ꯇꯞꯇꯥ ꯂꯥꯛꯏ ꯍꯥꯏꯈꯤꯕ ꯑꯗꯨꯗ ꯇꯞꯇꯥ ꯑꯗꯨꯅꯤ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯪꯆꯦꯟꯗ ꯆꯦꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯑꯁꯤꯅ ꯅꯣꯡ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯒꯣꯜ ꯑꯁꯤ ꯀꯌꯥ ꯌꯥꯝ ꯆꯥꯎꯕꯖꯥꯠꯅꯣ ꯍꯥꯏꯔꯗꯨꯅ ꯂꯨꯛꯊꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯩꯒꯤ ꯃꯔꯥꯡ ꯃꯔꯥꯡꯕ ꯑꯗꯨꯕꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕ ꯑꯁꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯩꯅ ꯃꯥꯕꯨ ꯆꯥꯒꯗꯕꯒꯤ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯀꯩ ꯑꯗꯨꯗꯒꯤ ꯀꯔꯝ ꯇꯧꯔꯒ ꯅꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫
Asumna mahakna khanna asum lakpana mamai thangda lambigi matai amada chauraba khongnang pambi ama hauduna leiba adubu uhure. Madu ubada mahakna khongnang pambi asigi usada songkhatladuna leihorage haidina khalladuna khongnang aduki mapa hek yorakpa matam maduda masa achauba amada chongkhattuna yalame. Aduga khongnang adugi utrong ahoba amada changduna laikre. Asumna tauba asida kai asisu taptana mabu thadokpirakle khalladuna hanna yenglamdana kanna chelaklame. Mahakna asumna chelakpa asida lamhui ama thengnarami. Lamhui asina Ibu ningthau na asuk kanna chelakliba asibu kari taurabage. Lamhui adugi wadubu tabada. Lamhui ai asi taptana phaduna puraklibani. Thokiba thaudok pumnamuksing adu lamhui aduda amata sithadana tamlare. Kaigi wadubu tabada lamhui asi tapta hairiba asibu karam taubagi haiba yengninglaklame. Aduna lamhui aduna kaida. Ibudo tapta hairiba asibu aidi amuktasu takhidre. Adugo amuktasu ukhidre. Aduna tapta adubu ai amukta yengjagi yagadra. Aduga tapta ado isu ipu sangduna hathuklusi. Asumna lamhuina thauna fana hairakpa asida kai aduna. Phare nangna yengnglabadi ai mafam adubu takpige. Hairaduna kai aduga lamhui aduga punna lakminare. Makoi ani asina asum lakpana khongnang adugi manak yoraklami. Matam asida kai aduna lamhuida. Yengo to khongnang asi manungda tapta ado sangkrabani. Madudagidi lamhui aduna khongnanggi ahoba aduda yengba matamda uba fangtre. Matam asida mana magi mamai adubu thingzinduna trok olakpa asida huranba asina lamhuigi mamai adubu tap pairaduna kanna chinglaklame. Maduda lamhui su khangprik khangna kiraduna imai nati taura nati imaini asumna hanna hairaklame. Maduda huranba aduna lamhuigi mamai adubu khangchingchingladuna khangtha thadorukpa matamdadi lamhui adu mamai yaisinduna leibak aduda uprang upladuna ture. Lamhui adu fuk hawatli. Aduga taptana tanarakle hairaduna kanna chelaklame. Madubu ubada kai asina isina noktuna leramle. Aduga makhoi anina tapta haiba asidi onthokna chawi sangi kalli yamna thawi hairaduna magi makolda hanakhirame. Asum tauduna huranba adusu kai thengnaba adudagi kiraduna numit adudagi migi mapot masai huranba tokre. Aduga thabak kanna suraduna magi masamasu imang manung adubu thakladuna nungaina panki.